Mayambo, Anmamata, Kali Divina Taram Nocteri, Nasiso, Mayam with the Muta Border Locteriva, Mobius in Momina. My name is Surya. I with the Naaperu, Surya. Mobis the Todo Hintola Saktam Lankip Singamarta, Alu Arjun, Anu Emmanuel, Arjun Sarja, Asina Chimbani. Parimata Mangandavida, movies you worry the winner on Selasi Aduga. Movies you worry live Matamda, Kurigumba Soikibalan Kivaya with Arakasu, Mayam Napigini. Movies you hope that I can overfundivasi, police key inspector Ama, army regiment Amadalami. Mana Mahomasera Karigamutala live no have say, Makata with the Mayana Kamirakani. Mahomasera live, police key inspector Sigmamming Asina. Himangsu Negi Kawi, Amazon, Mount Unavala Liba Nubasi. Lieutenant General Sanjay Sirvastabani. Madigidi, Lieutenant General Laduna, Police of the Bumhakimala, the Kokshaladuna market, Evalada, Paminase Hadana Paminarami. Madigidi, Lieutenant General Laduna Haraklivasi, Police Officer Amana, Army Campus the Katoribana Hadrangi. Madigidi, Nupadun Hare, Colonel Sav, I giving Himangsunegi Kawi, I say, Balampur area to gay Inspector Waipani. Garanumida, I gave Riaduda, Todo Matwe. Wapamudar Matam Colonel Aduka Variva. Madugi Todo, soldier of Yaw had an arcade, Wapamudar Matamda, Garamba soldier or Rangoni habits in Mana, guest of Bunam K. Paripari Wari Makataro, Madura Inspectorna. Garanumidang saying Wanda, Fonamalaki, Club Adu Kanachin of Yaw had an one of Popiraki. Madidi send the sea flashback the lucky. Movies Martana Mayam the Karikubo from Katamjari. Barki Quadi Tazara Bajagani Vigili. Masibu Sanilioni Amazon Bengali Sangarepi no Sir Jana Saktali. Masi Anabi Masana Sida Yobu. Yosin Bio Duka Lupali Chingamaga Chamaga Tramatway. Changmug from Bio. Masida Ombi Masana Sanabiro Aduga. Sell Yam the line Lotopio. Sell Hapsium Life 1 page pay. Aduga sell Tatu so Yam Tuna Amazon Chashin at Away. Yosin Biro to promotion Gijala Chambira Domna promo code RICS double light. Happy to the charm at the Chamaki. Hey Yobu Shell from you. Masilo Tabiro to Pachani from you. Facebook the World Tamio Aduga Atopola Pacham Yankai from you. Affiliate member of Biduna Sarukjama de Yankai. Dola Lisuzaba from Pigani. Send down the Hobbit to go in a season of business of Simba Adam Lupaliching Magacham with Taramata from Viro. Flashback the Lapoma Madura. Inspector the Sum of Madura Yamakang, Churupa Maching Laduna. Mapam Madri okay. Mapam Madura. Punachen Raduna Mika soaked on a Moto, Urban Matamda. Club Adugi manager the Kataboya Redunangi. Madri manager. Toli Betho was a column that Hokim Najugianta de Ahamadi Yam to Mina in the money, Adubo, Mato column the Punara Kibno Gianta Kite Amazon, column the Russian Gibno Habisi to come to Hedun Rake, Wapam Mutarum Matamda, Inspector Legisu Yaman Pipe the Wake, Nungan Nipsicarino, Wapam Mutarum Matamda, Manager Dunhari, Agi Puchida, me Tarana, me Amapu Tinakre, Adubo, me Amakatana, me Tara Publicity, on the Tinatri, Madi the Inspector Aduna, Margasaganano, Aduga. Malakulam Chinkiba, Wapam Tarabu Matamda, Manager Dunari, Maltisa, Jimbiga the Minatida, Mapam Masida Pamdana, you totally had a key. Wapam Tarabu Matam the Karino Mahana, me a Samusitana, me a Puduoga, Mapam said you talked to the lady had a mouse of Mapam the Changaki. Mapam the Chapam Matamuda, Mapam Madida, Surya so you talked to them by a moment okay. Matosuna Surya Makogi police station at the Pudun Laki. Mapam Madura inspector the so Quasa Como on the Laga. Maki me to the Makamapo Hydramopole, Musakwa Mahi Otomi. Karigida with the Puri Hydramala, Surya the Hockey, Surya came to Konkite. Mother Inspector Duna. Hi, Nana Pumbra, Karigida with the Puri no Habnile. Madra, Surya so in the Mary. Sounding up with the Pubridana. Karivano Hujito, sounding Bagineba. Madra, Suryana. Jimmy, Madugidi. Mother Inspector, oh. I'll do it Argorinanga say, Karigumba Hex sounding better than me as if I'm put the Pubi one in it. Mother Surya so ignatamna the mug, boy had no comlay. Mother Inspector Nare, no Mungarbro. Margus and Mantriki Masana Panine. Madra, Suryana, ignatamnare. Adugatroge, Mantriki Masana Poet Aragaso, sounding like Ladi, Mantri Pow Putribane. Surya Wapam the Tarabam Matam the Somnakanda, police to the Yamang of Pahibawake Maram de Mantri Herbicide, police Nadiam, the Kijari boy Vanina. Mana came to Kita Mong the Ubamatam the Yamang of Pahibawake. Madidi police Aduna, Surya the Karim Naduna. Sanas Hobbies in a Karitas Holiva. Wapamadu the Gidi, Madang Sidaquina, flashback among the flashback among Ubafangi. Masiki flashback as the Queen Ubafang Vasi, Surya so, Club Adu Laki, Amazon Mapamadramala, drink a more the Torome. Wapamadramala, they talked to a young woman, Madra, Napikara, Takatpama, Mahak, take no Queen Laki, Tawudabu Mah, Nopa Makatum Danaki,
nupa adu ko thomnari basiso nupi aduna yam uchitna thongkhibani aduga mahana nupa adu tainaduna nupa adu gi momai dro kopang thajalami amusong drinks ama nupa adu parakliba do ma ki makoga dro hajan ke mato udu uruba matam da somna kanda Surya su yam songning bhai do ke amusong nupa adu di kanito tawbu ngamjadana mafam madri tatke madri nupi do muksa sa lautuna Surya thomdaleduna yu purduna sakke do matam madura Surya na mahaki kudang adu tapai amusong chingkele amusong mahana ragliba se sorry hayo madru nupi duna yamna kang hare nangum nupa sidi akhoi gum nupi ma thomjinaba matamda yamna harawudamni ne bit lohum thokro haiduna harakhe madri Surya na mangwada koktagi na ton phobyanga nangondagi bit lohum phu kari bulairibage wafam rutaru matam somna kan nupi dudi masak phajabini haiduna ego tana thanduna laglibani adubo maki ego ado Surya thidurakpi mawng adura masu karino haiduna ngakchaduna lekhiba haibadu baike madri Surya na mahapu maninglomdagi konchaladuna sorry hayo haiduna rakhi amasung chapkhai gi toromi maduda sorry haipana tana upai lekide maramadra mahasu sorry haiduna rakhi mafam madudagi mahasu sorry haiduna sakhibai mawng ado ngasai yu makokda hajin khibanu padu su yengru lermi amasung mal ingita Surya da thank you haiduna harame madri nupi da so ikai banang lekhaladuna mahaki boyfriend adu purduna lakhi asum tawduna mahaki boyfriend du purduna lakpa matamada mahaki boyfriend gi mamana ke amaram so kongpuro yawena lakhi madri boyfriend du laktuna Surya da pawachang chaltuna nang kariwi nang kanano nang la agi nupi da karan turan tawa haise kai gino haiduna harakhi wapam tarba matamda Surya na re yam ngalingai matamda ne masi nupi saka yam tuna kaina thokona tragadi na tai charoi mauti nupa amada hekta thomjaladuna nungai balo bit lo haiduna haribani ne madri nupi duna kisandra poi mawng da upa matamda maki nupa so apau saduna Surya gi mathabakte eladuna nang kariwi nang kanano kalai nang mafam sida usute madri mamana bamna pai mai masaga se uba matamda North Indian mandini hadun hare wafam adu tarba matamda somna kanda Surya di sawu holke madri boyfriend adu haragliba se oh nang si softi wore adu itaragadi softi nota laglaga nang mafam sida apaw yam sari bani ne wafam se hadra mahala Surya ilapui mawng adu Surya so saudana babu jangchalaga mahaki khawri dakin thindale mahsu mafam adu okay madigi gyan maudna masu lekthaduna lelingi matamadura Surya sangchalakduna maki manakta phame amasung halei South India, North India, East India, West India akoi gi India da asugumba India kyamaram leite habjana khangdabra India se amakhatane aduga nana khangadabadi ai se kalano haiduna hangibadai ai gi ming Surya aduga ai gi yumda India mato sumna mafam adur leripa mising aduga Surya ga tatana phunaba horke yam thina phuke madri senna se president la matamada police aduga mahaka wari sanarame madri police adur harakliba se kashu leitaba wa macha tu gidamakta nangna mafam madur leriba mising adabo taptana phuri baline madri Surya nare saragi de problem amle kaino hadur hare madura agi problem se mi boy phu ho gitara kadi kayam phuri bano kana phuri bano hapse amata khangde ai bidi phu gitara kadi masing gawi masi buda ting dabna masing thira phugado aduga punaba tarkadi masing thidabida phutawani wafam adu tarba matamda police adura mabu khamga tabu matamada mahalo ina police adura khame ngaiko agidi chakla madine pukpena sathoi tuminga gana pena tamthoi aduga sawu sawninga dine eta phutapini heda thugai bini wafam se haduna police adu so churup jamkalakku matamada somna kanda Surya so mahaki sigar du chomkalei mato udura somna kanda police adu sawning lerami tawbudabu Surya na haragliba se mafam masida churup thakpa thingya duna board ama thilebase masi uruba matamda inga saidigi churup thakte bidal lermani adubo nangna churup thakpa to uba matamda masi gi value leitre habase khangpadagi aisu cigar se bu chammani haduna rakhi madigi di maana mafam dra leriba constable atuda ai tawbe asidagi extra ta piro ai bli churup mathi hamno da piro haduna rakhi madigi di inspector aduna churup mathi hamno da mangona pi aduga maana haraglibase nang ase yamna ngakpa mi yamadi orine adubo masigi mantri ki matang ase khaluna thokani pare ama bolo nupa lising kumanga fine thiro aduga che amada apology letter ma sakro yare wafam luta ba matamda Suryana aibu apology gi letter ga ituriba aduga fine se thiduriba wafam luta ba matamda inspector aduna nang se thaba ase amta dawra hebi mawni ne madagidi inspector dusu sautuna mahal lakhale amachung mahal harakliba se nang leise kai dun khangbra ha nang leise police station dani nang gumamna so aingonda usit thoidna to hoyabro ai hai wase ilo adugane
lupa lising kumunga thirammo aduga apology letter ama iramaga yam thuna chakro madigi Suryana ai fine ju thiro aduga nangi apology letter iyo habdo madusu kautokro yale wafam murtarabo matamda somna kanda police aduri mai hauki shauki amazon mang thakke torba ising ado Surya gi mumbai ta chalame madigi police adunali karigumba police amana sawpata kali kamai to habdo nangsu yengu hadra wa do haiba loitringai matamadura Surya na mafam adu leriba ma ki dex ado chingthoktuna ma po phuba hokhi ma po yana tamthiba mong le phubai mong adra mafam adu leriba mising adu so yamna ngana yena bhaibi do waike police adu gi makol adu ma thidokhi amazon constable camera mangwanda attack to gi haduna sangchilapa matamadura ma no oina mafam adu leriba mising adu wo taptan phuthakhi constable amana 303 rifle am proktuna Surya da kanthagi awudabo 303 rifle do oina tekhi mawong adra somna kandana padri kibna rame asum tawdun Surya na padabu amok taptana futhaba habdo waike mafam adu leriba mising adu gi makong makut sing adu mahana anambana loni thidekhi amazon police station adu leriba furniture sing adu so puntoi toiba habdo waike madgi asum punarappa matamudura inspector adu so mahaki pistol adu puradun tholakhi amazon mahana Surya da namdun lerame tawudabu mahaki nomai adu Surya na mulladuna mahana mu police adu namdun lerame aduga mahana nomai adu gi magazine adu satokhi amazon nomai adu gi configuration sing adu mahana loina police adu tamdun lerame amazon mafam adu mahana nomai maru ani blank fire to thomdana mafam adu lakhi tasengna haiba taragadi police officer amagi karigumba mahaki service gun adu mahaki taragadi mahak dasata duribani aduga nomai maru sing adu so kadai kafki pno haibasi report pikata yadabani tobudabu nomai adu Surya na mafam adu gi puraduna lakhi maram masina mahak yana pakaki amazon mahak Surya gi superior officer adu manakta lakhi madigi sen se president mulaki president la bomba masida inspector aduga colonel aduga waisana adu lerame amazon colonel adu inspector adu harakli pasi mahana de hana haikrabani ma mi phuba matamda masing thiba kawedo aina bhaboi lebagi ayoina dasata zarebani ma ke maral nati hadina ki adu harakhi aduga ai mafam masida mi khanabala pasunati ai mafam sira lakli pase ai nomai logi lakli bani madura colonel adu haile oh adudi men in uniform nangna nangi noi mang kresinatra masi police amagi oina so amusong army amagi oina so yamna ikai ngai oba thodokni madigi ma kimi makodra mana soldier Surya kaile hedun hangi madura b problem da chakivna heduna nopadna komlaki thenara de aiga thena se namta hayu heduna rakhi fare heduna ma ko thadokke tawu madura kai ko b block te de khuna terrorist sambadane aduga mahti madom da kadu pusilibno heduna ma yam ngakhi somna kanara khona sinamada uba fangliba se Surya so mahaki malingda police adugi nomai du yebladana terrorist adu bu unavlaki mahaki makuta biryani supudna laami mato usumna biryani do mala terrorist adu pijarami musong mak mapamadra phamladuna yengdul derami madigi terrorist adu haragli base nangi biryani se yamna hawini adu fare mathang la pamatamda haibadi mathangi biryani porapam matamda biryani da ram kharcha chalo madu itaragadi amahina hawini hedna rakhi wapamadu tarba matamda Surya na hare Sau nangi biryani do madugi biryani duna nangi arubi biryani wadiribani charo aduga nang madu chabaluraga ai nang hatu adamne wapamadu tarba matamda terrorist aduri phagi tarokli mini khalatuna noklame madugi terrorist aduna hare sanagi sibo ai bu ki hana bagan tawribro ai bu ki halapa matungda alon athop singa si haidokladuna aina ai gi lewa gatula namthak taw haribra madugi Surya na hare nangi lewa gatu namthak taw kipati kuirina kariguma nangna nangi lewa gatu nungsiramba taragadi nangi lewa si mato karamna chakwalan jige haduna kalam gadamni aduga nangdi India sibu karamna mangan jige haduna khanduna leiri adubu aina gyan ta da pamati leiri nangna India da bom thadaba simde gyan tai adubu karigdamuktano nangna Pakistan da habidi nasan makki lamda bom thadribadi nangna bom thadaraduna school la leba anga macha singbo halibani ne aduga yungu namuna kokchakpro adubu nangi narabak thiba hagira nangna hek terrorist orakpaga soldier Surya ga nanga thenrabase masi nangi kwai narabak thibani kaliguma nangna aiga aham thenrama taragadi terrorist oiga habiga wakhalona se nangwanda found da basuyai adubu masida nangi narabak phaba amadi leili maduri kaino khambra nanguma phatraba mi mase asuk yamna senglaba lam masida sidrebani adusu aigi khuta wapam masi haidra mahala terrorist adubu nomaina kathatuna hatke mato usumna Surya so mafam madura ma kanita tawmda bas haraduna adumak tholake amasung matang asire koini uba fangli base Surya na mamang takke matamda karai posting taki amasung maangna posting tarapo matamadda
ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯦꯂꯣ ꯀꯝꯔꯦꯗꯁꯤꯡ ꯑꯗꯨ ꯁꯤꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯊꯤꯟꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯡ ट्रेनिंग मतमसिंग अदु अखोइना मतांग असिदा उबा फंगले मदु उसुना मखा ताबसिंदा अखोइना उबा फंगलिबा से हौजे सूर्यसु कलामतगी ऑर्डर यावदबिदा टेररिस्ट अमबु मान हतोलुबैदमक्ता मिलिटरी कोर्ट माहक लापु ताखे मिलिटरी कोर्ट अदुदा मखोइगी सीनियर ओरिबा लेफ्टिनेंट कर्नल सिल्वर्स्टॉप सु मफम अदुरा फमदुना देरमे मदिगि पुलिस अदुगी नोंगैदसु मफम अदुरा पोरके कर्नल अदुना मंगोन हलग्लिबासे मंगोना नोंगैना काप्ततुना हालो हाइबगी ऑर्डर से नंगोना कनाना पे मदुरा सूर्य नायरे कनामतना पिरक्खिबा ऑर्डर नते कनन नायरे अदुगि करिगिदमता हालिबा सौनिंगबगिनि हाइदुना सूर्य नायरे मफम अदु तरबा मतमदा कर्नल अदुना करिबना होजगिदो मदुदगिदि सूर्य नायरे ख्वाइदगी फतबा टेररिस्ट अमा अखोइगी लेबाकु मांगनबा होनरिबा मिसक अदुदा अइना चाक पिजबा चंगलुबा मतम अदुदा तौरिबा थौदोग अदु उरुबा मतमदा अइ खोइदौ सौगलपदगी माबु हादोखिबने मदुगिदि कर्नल नायरे अखोइसु मखोइबु चाक पिजबा मतमदा नुंगाइ हाइदुना खलिब्रा टेररिस्ट अमदगी अखोइना इन्फॉर्मेशन क्यामरुम फंगबा ngamgani हाबसि नंग खंगदबरा मदुगिदि सूर्यना ममाना फरखिबा टेररिस्ट अमगी मताना पल्लदुन हरे कसा भाइरिबा टेररिस्ट अदुसु अखोइना मफम असिदा था क्यामरुम नो थममिसे मफम असिदा पिजा दुन थमखिबनि अदुगो महागे मरमदा पाकिस्तानदा पेस लिसिंग अमुके रिपोर्ट अमा सेमदुन थाखिबा मतम अदुदा पाकिस्तान यामना लाइना कसा भाइरिबा मिसे अखोइगे मैनेदिदि मसक खंगदि हाइदुन हाइदुरखिबा नत्रो मदुगिदि कर्नल नायरे ओ अदुगिरा नंगना महापो हालिसे अदुबुने सोल्जर नंगना ग्यान तागदबदि आर्मी हाइबा आर्मी सिदी नीति नियम की मतुंगिना चक्कदबने मी अमगी इमोशन की मतुंगिना चक्कदब नते मसिगी गेरिसन असिदा लेरिबसे मी चत्रुगो मुलेरिबनि हाइबदि आर्मी चत्रुगो मुलेरि मखोइना अवार्ड क्यामरुम फंगी मेडल क्यामरुम फंगी क्यामरुम चखोलकपसु लाखि अदुबु ख्वाइदि फरे हारिबा मयामसिंग असिदा फत्तबा अमखतनि यावरिबसे हाइबदि चेंग चक्रिंग अमखतनि यावरिबसे अदुगा मदुना नंगने सूर्य करिंता खुमलमदे मदुगिदि कर्नल मखतरे अइना नंगु चहि 8 अमुक्तगी येंगदुना लाखिबनि अदुगा नोंमता नंगी कंप्लेंट लाक्तबनि मिनसि यावखिदे अदुगा नंगी पे बुकसिंग अदुदा रेड मांगाक्तनि यावरिबसे सिबाय अमा ओइगे हाइबा तारगदि खरा कंट्रोल तोबसु ताबनि अदुबु मदुगी कंट्रोल तोबै शक्ति अदु नंगोंदि यावदे मतम पुनमक्ता नंगना तौरिबा थबकसिंग असि नातैजादबा थबक ngaktani अदुगा नंग असि नॉर्मल ओइदबा मी अमनि हाइबता हाइमनबा थोलोय हाइदुना रखि वफम अदु तरबा मतमदा सूर्य नायरे सर अइसे यामना नॉर्मल ओइबा मीनि अदोमना सिरिबा बदनाम खुदिमक्कि अइना लोइना संदोक्तुना तापा ngamgani मदुरा कर्नल नायरे आर्मी नंगी अदुगो वाथि वारे मतानिंगदे मफम मसिदा नंगी जगह लेतबा हाइबदो ओइने मफम ताबा मतमदा सूर्य नायरे सर अइसु सही तरे मुख्य ममांगनि हायदना अइबु एलोसिटा थाबियो अइबु बोर्डर थाबियो हायदना अदुबु सुंगता थाबिखिदे अदु अइना हायरे वफम सिंग असि कनामतन सुतापिदे वफम अदु तारुबा मतमदा कर्नल अदुना नोलदुना हायरे ओ नंगिसे बोर्डर चनिंगे हाबा नत्रो सूर्य अखोइना सिवाई सिंग असि बोर्डर करम कना थाइ खंगला लान थोलबा मतमदा खता थाबनि करिगुम्बा अखोइना नंगु बोर्डर थारुबा तारगदि लान अदु अदुम थोलकपा ताबनि अदुगा थर्ड वर्ल्ड वॉर का थोलक तारगसु ngangningai ओइरे करिगिनोदि नंग चतुरिबनिना नंग बोर्डर चकनि हायदर खरिबा नत्रो अदुबो सूर्य मसि नंगी हंदकी मपो सिरेदि ओइररोय मलमदि नंगना हानना बोर्डर लाइन से क्रॉस तौखरे हाइबदि नंग आर्मी गी नियम नीति लोइने थुबाइदना चले आर्मी कस्टडी लेबा टेररिस्ट अमबु नंगना हेता हातोकपा अदुसु ऑर्डर यावदबितनि मरमदना नंग असिदि ऑर्डर लेतबा मिसक अमनि नंगना थबक तौरिसि ऑर्डर यावदना तौबु ngaktaniना आउट ऑफ बॉर्डर ngakt ngaire मरमदना आउट ऑफ बॉर्डर हाइतारगदि आउट ऑफ आर्मी हाइबनि मरमदना नंग आर्मी दगी कोर्ट मार्शल तौरे हाइदुना हरखि नंग असिदगी आर्मी अमुहन ओइबा यारो हाइदुना हरखि अमसुंग आर्मी थादोक्तुना चक्रो हाइदुना हरखि वापम तरबु मतमदा सोमनाकंदा सूर्यादि यामना चक्चबा हाइबदोके माला अंजन माकी सेनियर अदुदा अयु वासेन ताबियो हाइदुना हरखि अदुबो कनामतना महाकी वासिंग अदु ताखिबा लेखिदे मदुगि सूर्यना हंजन हरपै मोंग अदुदा महाकी सेनियर सौदर लाखले अमसुंग तुमिन लैबो हाइदुना हरखि मदुगि सूर्यासु तुमिन लैबा ताखि मदुगि कर्नल मखातारे सूर्य नंगोन थोलिबा ट्रेजेडी से कइनो खंगरा नंग असे यामना फबा सोल्जर अम ओइरमबदि याय अदबु यारे मफम मसिदे चक्रो हाइदुना हरखि वफम अदु तारुबा मतमदा सूर्यासु साउदुना मफम मदरि थोलपा मतमदुदा कोर्ट अदुगी थोंग अदुबु माल खोंगमाल कौथिक्खि कोर्ट अदुगी थोंग अदुबु माल खोंगमाल कौथिक्पैदमक्ता महापु पनिशमेंट पीबा हरखि मखल मखा क्यागी पनिशमेंट क्यामरम पिरमे फुबदगी पोट अरुंबा थांगनबदगी ओलनबदगी इसिंग कापसनबी इसिंग लुपसनबी मखल मखा क्यागी पनिशमेंट क्यामरम पिरमे मतोसुना पोपा याबा पोपलबा मतुंगदा दमलोरबा मतुंगदा ममानबसिंग अदुना महापु माकी भामुंग अदुना पुदुना लामी असम तौदुना ममानबसिंग अदुना हरक्लिबसि भाई साउंडको आइसु
कर्नल के ऑर्डर अदुना यादबदगी नवना तौखिबनी नंग साउरी साउगनुको अखोइदि सुनुतगी अखोइगी ड्यूटी तौजबनी वफम मनु तरब मतमदा सूर्या नायरे नकोइबो नखोइगी ड्यूटी रु तौबु मतमदा अदु यामना थवाई यामना तौ हाइबदि कनाना हाइ हाइदुना रखे यारे सखरो यारे हाइदुना मासु मफम मदुना नाहिदुना इमा कौदुना लेरमे मदुगी मफम मदुदा सूर्या गे गॉडफादर ला अमे हाइबदि महाकपु अदुमक मतेंग पांगबिबा यंगछनबिबा महापु आर्मी द पुसन बिरखिबा महाके फादर फिगर ओइबा नुपा अमा लागलमे मदुगी गॉडफादर दु लातुना चिरकलिबसे नंग असेबु इकाइबगमता खंगद्रबरो नंगी दमुक्ता थोंगदो लोसंग्रेना खंगबा तारगदि खोंबांग कौथोइक्तुना कदबु यौंग लालिबनोबा नंग असे सोंग होंगु यारोइदबा मिनिने महाग असि कर्नल ने हाबिसि नंग खंगदबरा मसे पुंबसे अइना सोइबा गाक्तनिदा चही तराम के ममांगदने नंग आइगा सोरokta थेनखिबा मतमदुरा अइना नंगबो इचादौनि योलखिबनि अदुगा नंगबो अइना आर्मी दमु यहले आर्मी द यहलबसे मसिने आइगा क्वालिगा सोइबा हाइबसि वफम मदु तरबा मतमदा सोमकंदा सूर्या तुमिना तादुन लेरमी मदुरगी माकी गॉडफादर तुना चलसिला वादुन हरपा मतमदुरा काय चतुइबा करीबा कलाय चतुइनोबा मदुगी माला फमदतुन हरे नंगबा हौजि फावो नसाना ज्ञान ताबा ngамजद्रिब्रो नंगसे आर्मी दगी ताथोले हाबसि नंग खंगजद्रब्रा नंगसु हौजिते आर्मी ओइरमे हाइबा खक्ता ngaire हाइबदि अइदौना एक्स आर्मी यारे चलसिला वादुन हरे वफम मदु तरबा मतमदा सूर्याना ओय कमाइने ताथोइबा हेदा ताथोबो याब्रो मोइने हेदा तौ ngambro मकोइना फना याना ताथोनिंगा ताथोक्सेजनो कछु काइदे आइदि मफम मसिरे चतपा ngamloi haduna maate phamung adura konduna leike angang macha tawna dingai tawnu yare chalo chalo adugune nangna samaisum tawduna leitaragadi yam thuna siba habdo orini nang hoi sibu budi sige adubo mafam masire sibide pamde ai border da chalaga sigani madigi godfather aduna hare kaino nana border na tawlise border dura kari buleirige madigi surya hare godfather इंडिया से अदोंगिदि करिनो हाबिसे खंगे अदुबो इंडिया से अगिदि युमने अइना बॉर्डर द इथंदा लेपतना लाइबाग से बोइना ngakchinba matamduda लाइबाग से लेरिबा मिपुम खुदेमंगना अइना मखोइबो ngaksil खलदुना मखोइसु शांति द थमजदरेबनि मतमदुदा अइ यामना सौथोचगनि मदुगी फीलिंग अद पामबगिनि अइना बॉर्डर चतपा पामलिबसे मतम खरगी ममांदा लास्ट नाइट अमा बॉर्डर सिखिबदो माकिदा मतमी क्यामरमना कपखि अइसु कपि मिपुम खुदेमंगना कपलिबसिना करिगिनो हाइतारगदि माक सिबिदमत कपलिबनि अदुबो अइना कपलिबसिना माके महते अइना मफम बदल सिद्रिबो करिगिनो हाइदुना कपलिबनि माकी खुसिदुना अइना यामना चाकलिबसे हाइदुना हरखे वफम मदु तरबो मतमदा सोमनकंदा माकी गॉडफादर अदुदि यामना ngakpa हाइबदो वइखे मसिदगी हेना सिबाय मनबो करि पामगनि हाइदुना हरखे वफम मदु तरबो मतमदा गॉडफादर अदुना हरे ख्वाइदि लुरिबसे नंगी वीकनेस असे नंगी मंगलान दुदगी हेना कल्लिबा सिनि अदु इतरगदि सोइदना चेंज तौगनि हाइदुना हरखे वफम मदु तारुबो मतमदा गॉडफादर ना ममांतकी मतमदा महाना असुमना हाइखिबसे अनिर अहमलक सुखिबै मोंग अदुनि छिंगतुना अंदमुसु नंग ओइदब nganglibra हाइदुना रखि ममांगदा सुनना असुमना हाइखिबदुदि हाइदुना हरकपा मतमदुदा अदुबो अंदक्सिना रोइबनि अंदति नंगबु पंदनो वसलि हाइदुना रखि वफम मदु तारुबो मतमदा ममांतकी मतमदा मापु पंदनो वसकिबै मोंग असि अनिर अहमलक सुबै मोंग अदुरा मा सुंदा थाजदबा हाइबदो वइखे मदिगि गॉडफादर अदुना हरे कांदि नंगी मतंग से जुक्यान तादे हंदक असिना नंगी अरोइबा नत्रगना अइगी अरोइबा अमति सोइदन ओइरनि हाइदुना रखि असम तौदना मासु नंग पंदनो वसकली हाइदुना सूर्या दा हाइखि मदगिदि माकी गॉडफादर अदुसो कर्नल उनबलाई अमसुंग माकी दमक्ता थबक असे हाइबदि सूर्यागी थबक्तगी ताथोपगी थबक असे अमुतग खंथबिगो मासी लीडर ओइबदा मतिक चाबा मिसगमनि मा नोंमै कप मतमदसो एम याम चुमे मथौला यामना फै हाइदुना रखि वहिरुता मतमदा कर्नल अदुना नंगना हाइबा वासिंग अदुनादि मापु थबक्ता अमुहन लौसन बसिगी वफम से नंगना हाइबदुगी मतुंगिनदि अइ यानिंगदि हाइदुना रखि मदगिदि गॉडफादर दुना मु हारगलेबसे ख्वादि मरुवरिबसे माकति माकि लेबागसे बयामना लुना खंजै अमसुंग लेबागसिगि दमक्ता माक सिबा ngamgani हाइदुना रखि वफम मरु तारबा मतमदा कर्नलना माकि मियम मफम अदुरा कौखि अमसुंग मानक नुपा अदुना हंगलिबसे नंगना लेबागसिगि दमक्ता थवाइ थाबा ngamgara हाइदुना हंगे मफम मरु तारबा मतमदा नुपा अदुना करिगुंबा अदुमना ऑर्डर पिरकपा तारगदि ngamgani हाइदुना खुमै तसेंगना हाइबा तारगदि आर्मी खुदिमकसिंग असि माके लेबाक अदुगिदमक्ता थवाइ थाबा ngamba ngakतनि मदिगि कर्नल अदुना नंगना मफम असे लाक्तना माकिदमक्ता हाइरिबा वफमसिंग अदु अइंगोंददि चनबा अमता याद्रे मरम अदुना नंगना माकिदमक्ता एक्सक्यूज पीबसिंग अदु लोइरबनिना अइसु चलगे हाइदुना माक्सु मफम मद्रि थोलखि मफम मद्रि थोलपा मतमदुदा गॉडफादर अदुना ngak खंथरदुना हरि सर अखोइदि येंगनबा पाकिस्तान फावबा चांस पीरिबनि अदुगा माक्ति अखोइगी मीनि
ꯃꯉꯣꯟꯗꯗꯤ ꯆꯥꯟꯁ ꯑꯃꯠꯇ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯅꯜ ꯑꯗꯨꯅ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯗꯨꯅ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯔꯒꯦ ꯇꯧꯕꯇꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯤꯟ ꯑꯁꯤ ꯒꯣꯗꯐꯥꯗꯔ ꯑꯗꯨꯅ ꯁꯨꯔꯌꯥ ꯎꯅꯕ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯁꯨꯔꯌꯥꯁꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯆꯔꯦ ꯑꯃꯁꯨꯡ ꯑꯩ ꯀꯔꯝ ꯀꯥꯟꯗꯒꯤ ꯖꯣꯏꯟ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯣꯗꯐꯥꯗꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯖꯣꯏꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤ ꯊꯝꯂꯅꯨ ꯌꯥꯔꯦ 99%ꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ 1% ꯐꯥꯎꯕꯗꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯣ 1%ꯗꯨ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯁꯥꯏꯟ ꯑꯃ ꯂꯧꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯀꯅꯥꯗꯒꯤ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯣꯗꯐꯥꯗꯔꯅ ꯑꯣꯏꯔꯣꯏ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯀꯅꯥꯒꯤ ꯁꯥꯏꯟ ꯑꯣꯏꯗꯣꯔꯤꯕꯅꯣ ꯃꯤ ꯒꯣꯗꯐꯥꯗꯔ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ CMꯒꯤ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯀꯤꯍꯜꯂꯅꯨ ꯌꯥꯔꯦ ꯑꯗꯣ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯟ ꯂꯧꯔꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯏꯟ ꯑꯗꯨ ꯑꯩ ꯂꯧꯕ ꯌꯥꯒꯅꯤ PMꯒ ꯑꯩꯒ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯂꯨꯠ ꯐꯖꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤꯕꯅꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯅꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯁꯥꯏꯟ ꯂꯧꯔꯨꯕ ꯌꯥꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯒꯣꯗꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯥꯏꯟ ꯂꯧꯔꯨꯗ꯭ꯔꯤꯕ ꯃꯤꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕꯅꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯇꯣꯞ 3ꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯗꯤꯟ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯀꯣꯂꯣꯖꯤ ꯑꯦꯟड ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯗꯥꯛꯇꯔ ꯔꯥꯃꯀ꯭ꯔꯤꯁꯅꯟ ꯔꯥꯖꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯍꯦꯛ ꯂꯧꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯁꯤꯟꯐꯝ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯃꯪꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯇꯤ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯈꯪꯕ ꯉꯝꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯒꯣꯗꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯅꯪꯒꯤ ꯅꯄꯥ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯒꯅ ꯅꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥꯒꯤ ꯁꯥꯏꯟ ꯂꯧꯗ꯭ꯔꯤꯕꯁꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯁꯥꯏꯟ ꯂꯧꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅꯤ ꯂꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯒꯣꯗꯐꯥꯗꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯅꯄꯥꯒꯤ ꯁꯥꯏꯟ ꯑꯁꯤ ꯂꯧꯕ ꯍꯦꯛ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯗꯥꯏꯔꯦꯛ ꯕꯣꯔꯗꯔꯗꯅꯤ ꯆꯠꯇꯣꯔꯤꯕꯁꯤ ꯕꯣꯔꯗꯔ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝꯂꯇꯒꯤ ꯁꯥꯏꯟ ꯑꯃꯈꯛꯇꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯍꯟꯕ ꯉꯝꯗꯣꯔꯤꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯟ ꯂꯧꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯒꯤ ꯁꯥꯏꯟ ꯂꯧꯕꯁꯤꯗꯤ ꯅꯪꯁꯨ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯍꯥꯛꯀꯤ ꯁꯤꯟ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯞꯅ ꯐꯨꯗꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯇꯝ ꯑꯗꯨ ꯐꯨꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯄ ꯇꯥꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯄꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯕꯦꯜ ꯁꯠꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯁꯍꯔꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯇ ꯁꯥꯏꯟ ꯇꯧꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯇ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯍꯜꯂꯦꯅꯦ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯔꯌꯥꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯃꯄꯥꯗꯒꯤ ꯁꯥꯏꯟ ꯂꯧꯕ ꯂꯥꯛꯈꯤ ꯁꯥꯏꯟ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯒ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯐꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯆꯍꯤꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯆꯥꯗꯅ ꯋꯥ ꯉꯥꯡꯕ ꯑꯃꯁꯨꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯁꯥꯎ ꯁꯥꯎꯕꯁꯦ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯟꯁꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯩ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯆꯥꯎꯅꯕ ꯌꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄ ꯅꯠꯇꯦ ꯑꯩ ꯏꯊꯟꯇ ꯆꯥꯎꯖꯔꯛꯄꯅꯤ ꯑꯩꯕꯨ ꯒꯥꯔꯗꯦꯟꯗ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯥꯔꯣ ꯑꯩꯕꯨ ꯅꯪꯅ ꯆꯥꯎꯅꯕ ꯌꯣꯛꯏ ꯍꯥꯏꯁꯤꯕꯣ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯁꯨꯔꯌꯥꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯗ ꯃꯄꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯣꯡꯃꯗꯤ ꯃꯤ ꯑꯃꯒ ꯈꯟꯅꯔꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯃꯄꯥꯒ ꯃꯍꯥꯛꯀ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯔꯤꯌꯦꯛ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯅ ꯑꯇꯩꯅ ꯔꯤꯌꯦꯛ ꯇꯧꯕꯅ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯔꯥꯃꯀ꯭ꯔꯤꯁꯅ ꯔꯥꯖꯨꯒꯤ ꯑꯉꯥꯡꯅꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯐꯔꯦ ꯅꯪꯅ ꯈꯜꯂꯤꯁꯤꯅꯗꯤ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯅꯤꯅ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ
ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯁꯨꯒꯨꯝꯅ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯗꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯅꯁꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯔꯥꯃꯀ꯭ꯔꯤꯁꯅ ꯔꯥꯖꯨ ꯎꯅꯕ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯎꯅꯕ ꯂꯥꯛꯈꯤ ꯃꯥꯅ ꯍꯦꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯖꯔ ꯀꯤꯁꯣꯔ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯃꯦꯖꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯈꯤ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 19 ꯍꯦꯜꯂꯕꯅꯤꯅ ꯃꯦꯖꯔ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯃꯄꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯤꯌꯥꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯀꯔꯤꯝꯇ ꯔꯤꯑꯦꯛꯁꯟ ꯄꯤꯔꯝꯗꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥꯒ ꯃꯍꯥꯛꯀ ꯎꯅꯔꯨꯗ꯭ꯔꯕꯅꯤ ꯁꯨꯔꯤꯌꯥꯅꯁꯨ ꯃꯄꯥꯗꯨꯕꯨ ꯎꯔꯨꯗꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯝꯇ ꯔꯤꯑꯦꯛꯁꯟ ꯄꯤꯅꯔꯝꯗꯦ ꯃꯄꯥ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯕ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯁꯨꯔꯤꯌꯥ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯤꯌꯥꯅꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯔ ꯍꯥꯏꯅ ꯀꯧꯅꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯁꯥꯔ ꯑꯗꯨꯃꯛ ꯀꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯪꯉꯤ ꯐꯔꯦ ꯊꯕꯛꯇ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯛꯎ ꯍꯨ ꯑꯥꯔ ꯌꯨ ꯅꯪ ꯀꯅꯥꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯑꯩ ꯁꯣꯜꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯣꯜꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯠ ꯑꯥꯔ ꯌꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯨꯝꯒꯗꯕ ꯑꯟꯁꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕꯁꯤ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯍꯨ ꯑꯥꯔ ꯌꯨ ꯋꯥꯠ ꯑꯥꯔ ꯌꯨ ꯍꯥꯏꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯟꯁꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯟꯁꯔꯁꯦ ꯑꯃꯈꯛꯇꯅꯤ ꯑꯩ ꯁꯣꯜꯖꯔꯅꯤ ꯁꯨꯔꯤꯌꯥ ꯍꯥꯏꯕꯗꯤ ꯁꯣꯜꯖꯔ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯁꯣꯜꯖꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯁꯥꯎꯕ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯡꯒꯔ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯨꯔꯤꯌꯥ ꯑꯁꯥꯎꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯆꯨꯝꯅꯇꯒꯤ ꯁꯥꯏꯟ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯨ ꯑꯥꯔ ꯌꯨ ꯋꯥꯠ ꯑꯥꯔ ꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯈꯔ ꯂꯥꯏꯒꯗꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯑꯩꯁꯨ ꯉꯝꯅꯕ ꯈꯨꯝꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯘꯔꯤꯗ ꯕꯦꯜ ꯈꯤꯡꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯌꯦꯡ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯁꯥꯔꯅ ꯍꯪꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯁꯣꯏꯗꯨ ꯇꯧꯕꯤꯔꯗꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯨꯡ ꯑꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯇꯥꯏꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯀꯦꯁꯀ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯦꯁ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯁꯨꯔꯤꯌꯥꯁꯨ ꯃꯄꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯦꯟ ꯑꯗꯨꯗ ꯀꯤꯁꯣꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯀꯤꯁꯣꯔꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯕꯨ ꯀꯦꯁꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯇꯦꯕꯜꯗ ꯂꯩꯕ ꯐꯥꯏꯜꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯃꯍꯥꯛꯅ ꯎꯔꯤꯕꯁꯦ ꯃꯥꯅ ꯍꯪꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯍꯪꯉꯗꯨꯅ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯟꯈꯤꯕ ꯌꯥꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯈꯜꯂꯤꯁꯤꯅꯗꯤ ꯁꯥꯏꯟ ꯑꯗꯨ ꯁꯠꯁꯛꯀ ꯇꯧꯔꯒ ꯅꯪꯅ ꯑꯥꯔꯃꯤ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕ ꯐꯪꯖꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯌꯨꯛꯇ ꯂꯥꯛꯑꯒ ꯅꯨꯡꯊꯤꯟꯗ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯆꯠꯈ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯅꯪꯅ ꯊꯕꯛ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅꯕꯨ ꯈꯜꯂꯤꯕꯅꯤꯅꯦ ꯃꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯑꯃꯅꯤ ꯉꯥꯏꯔꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯁꯨ ꯌꯥꯝꯅ ꯉꯥꯝꯃꯤ ꯀꯩꯅꯣ ꯅꯪꯗꯤ ꯃꯍꯥꯛꯀꯤ ꯄꯤꯌꯦ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯠꯇꯦ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯑꯃ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯃꯟꯗꯅ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯄꯤꯌꯦ ꯃꯥꯜꯂꯕꯅꯤ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯄꯣꯁꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯂꯧꯆꯣꯅ ꯊꯥꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯔꯥꯖꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯅ ꯁꯨꯔꯤꯌꯥꯁꯤ ꯎꯗꯕ ꯀꯨꯏꯔꯕꯅꯤꯅ ꯃꯁꯛ ꯈꯪꯗꯦ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯗ ꯍꯥꯏꯔꯛꯏ ꯀꯤꯁꯣꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯕꯤꯔꯌꯥꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯀꯥꯏꯗ ꯐꯪꯒꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯃ ꯇꯥꯏ ꯐꯔꯦ ꯃꯐꯝꯗꯨꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯈꯔ ꯆꯥꯕ ꯍꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯀꯗꯥꯏꯗ ꯑꯃꯨꯛ ꯕꯤꯔꯌꯥꯅꯤ ꯑꯍꯥꯎꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨꯕꯨ ꯊꯠꯆꯜꯂꯗꯨꯅ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯆꯤꯡꯅꯗꯨꯅ ꯄꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯅꯨꯄꯥꯗꯨꯅ ꯃꯀꯣꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯁꯨꯔꯤꯌꯥꯗ ꯄꯥꯜꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯄꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯨꯛ ꯊꯣꯛꯇꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯩꯗꯅ ꯅꯥꯟꯊꯣꯛꯍꯧꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯌꯥꯝ ꯐꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯅꯥꯟꯊꯣꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯀꯅꯥꯅꯣ ꯁꯜꯂꯥꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯜꯂꯥꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯒꯨꯟꯗꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯒꯨꯟꯗꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯤꯁꯤ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯜꯂꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯈꯝ ꯑꯃ ꯂꯧꯊꯣꯛꯏ ꯑꯃꯁꯨꯡ ꯆꯥꯛ ꯍꯥꯞꯄꯣ ꯍꯥꯏꯗꯨꯅ ꯄꯤꯁꯤꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯝ ꯑꯗꯨꯒꯤꯔ ꯃꯗꯨꯗ ꯁꯜꯂꯥꯅ ꯍꯥꯏꯔꯛꯏ ꯂꯝ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯅꯤ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯁꯤꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯤꯅ ꯆꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯗꯣ ꯀꯔꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯂꯤꯡꯅ ꯂꯩꯖꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯛꯇꯛꯇꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯂꯩꯇ ꯇꯥꯔꯒꯗꯤ ꯅꯪ ꯅꯄꯥꯗꯣ ꯀꯔꯤ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯅ ꯄꯤꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯒꯣꯁꯦ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯧꯅꯥ ꯑꯩꯒꯤ ꯁꯛꯇꯤꯁꯦ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯁꯤꯡꯒꯤ ꯁꯛꯇꯤꯗꯨꯁꯨ ꯑꯩꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯧꯅꯥꯁꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯊꯟꯇ ꯆꯪꯂꯛꯂꯤꯕꯁꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄꯤꯁꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯂꯩ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯒꯣꯁꯦ ꯁꯥꯏꯠꯇ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯏꯒꯣꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯒꯤ ꯃꯤꯅ ꯁꯜꯂꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯃꯁꯨꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯁꯨ ꯈꯣꯏꯗꯧ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯜꯂꯥꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯇꯩꯃ ꯅꯪꯒꯤ ꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯏ ꯐꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯕꯅꯤ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯤꯁꯤꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯅꯪ ꯏꯒꯣꯗꯣ ꯈꯔ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯊꯥꯗꯔꯗꯨꯅ ꯁꯜꯂꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯁꯜꯂꯥꯕꯨ ꯁꯥꯇꯤꯟ ꯀꯨꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯜꯂꯥꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯔꯥꯖꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯔꯥꯖꯨꯁꯨ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯍꯥꯟꯅ ꯂꯨꯞꯈ꯭ꯔꯕ ꯖꯍꯥꯖꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯁꯨ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒ ꯁꯨꯡꯌꯥꯟ ꯌꯥꯅꯗꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯃꯥꯟꯅꯕꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯃꯥꯟꯅꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯈꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯗ꯭ꯔꯤꯡ ꯊꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯅꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯁꯨꯔꯌꯥꯒꯤ ꯐꯥꯏꯜ ꯑꯁꯤ ꯑꯥꯔꯃꯤꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯏ ꯃꯔꯝꯗꯤ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯄꯥꯅ ꯍꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯟꯁꯜꯇꯦꯟ ꯑꯃꯅ ꯍꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯝꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯖꯣꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯇꯤꯁꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯃꯇꯝ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯈꯤꯕꯅꯤꯗ ꯃꯗꯨꯗ ꯁꯞꯅꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯅꯠꯇꯦꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯁꯨꯝ ꯀ꯭ꯔꯁ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯋꯥꯔꯁꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯔꯁꯥꯒꯤ ꯃꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯑꯃ ꯑꯣꯟꯈꯤ ꯃꯗꯨꯗꯤ ꯁꯨꯔꯌꯥꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯒꯤ ꯃꯐꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗ ꯀꯩꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯌꯥꯎꯔꯝꯃꯣꯏꯅꯦ ꯈꯟꯅ ꯆꯩꯅꯕꯅ ꯑꯅꯝꯕ ꯊꯜꯂꯝꯒꯅꯤ ꯆꯨꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯈꯟꯅ ꯆꯩꯅꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯨꯔꯌꯥꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯃꯤ ꯐꯨꯔꯤꯕ ꯑꯁꯤꯁꯨ ꯋꯥꯔꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯐꯨꯈꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯕ꯭ꯔꯗꯔ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯈꯨꯠ ꯑꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯥꯜꯗ ꯁꯦꯂꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨ ꯀꯥꯔꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯨ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯋꯥꯔꯁꯥꯗ ꯃꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯈꯤ ꯑꯃꯁꯨꯡ ꯋꯥꯔꯁꯥꯁꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈꯤꯗꯦ
ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯁꯥꯅꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯁꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯃꯗ ꯒꯤꯇꯔ ꯄꯥꯏꯔꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯁꯥ ꯑꯃꯁꯨꯡ ꯁꯨꯔꯌꯥ ꯈꯛꯇ ꯉꯥꯏꯍꯧꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯅꯪꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯠꯇꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤꯗ A to Z ꯐꯥꯎꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯤꯡꯒꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯅ ꯈꯟꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯁꯨ ꯋꯥꯔꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯕ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯎꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯁꯥꯅ ꯁꯨꯔꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯁꯥꯁꯨ ꯁꯨꯔꯌꯥꯗ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯔꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯎ, ꯑꯗꯨꯒ ꯀꯣꯟꯅ ꯌꯥꯟꯒꯦꯁꯨ ꯌꯥꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯋꯥꯔꯁꯥꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯝꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯥ ꯑꯃꯒꯤ ꯚꯦꯀꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯊꯨꯅ ꯊꯥ ꯑꯃꯗ ꯐꯥꯕ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯇꯁꯥ, ꯃꯍꯥꯛꯀꯗꯤ ꯑꯩꯒ ꯁꯨꯞꯅꯇꯒꯤ ꯅꯣꯡ ꯅꯤꯅꯤꯗ ꯈꯪꯅꯕꯗ ꯉꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯁꯥꯒꯤ ꯃꯈꯨꯔꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ ꯒꯤꯇꯥꯔ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯁꯤ ꯒꯤꯇꯥꯔ ꯑꯅꯧꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅꯤ, ꯅꯪꯗꯤ ꯅꯃꯤꯠ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯠ ꯁꯤꯡꯕ ꯂꯥꯏꯔꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯁꯨ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯅꯨ, ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯔꯗꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅꯦ ꯆꯍꯤ 7 ꯑꯃꯨꯛ ꯐꯥꯔꯕꯅꯤ ꯕꯣꯔꯗꯔ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯤ꯫ ꯀꯔꯤꯕ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯕꯣꯔꯗꯔ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩ ꯕꯣꯔꯗꯔꯒꯤꯗꯃꯛꯇ ꯉꯥꯎꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯕꯣꯔꯗꯔꯗ ꯆꯠꯄ ꯑꯁꯤꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯔꯗ ꯀꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯪꯀꯜ, ꯅꯪꯅ ꯕꯣꯔꯗꯔ ꯑꯁꯤꯗ ꯀꯩ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯠꯄ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯁꯧꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯕꯣꯔꯗꯔ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯕꯣꯔꯗꯔ ꯎꯕ ꯃꯇꯝꯗ ꯐꯔꯛ ꯈꯔ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨ ꯎ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯉꯝꯃꯣꯏ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇ꯭ꯔꯥꯏ ꯐꯥꯎꯕ ꯇꯧꯔꯨꯕꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯀꯣꯐꯤ ꯄꯨꯊꯣꯔꯛꯎ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯔꯌꯥ ꯑꯃꯁꯨꯡ ꯋꯥꯔꯁꯥ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯨꯔꯥ ꯑꯗꯨ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯕꯨ ꯉꯥꯎꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯄꯨ ꯐꯨꯕ ꯉꯝꯍꯧꯗꯕꯒꯤꯗꯃꯛꯇ ꯑꯩ ꯄꯣꯠꯆꯩꯗ ꯇꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯒꯤꯇꯔꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯊꯣꯝꯇꯠꯇꯨꯅ ꯑꯩꯕꯨ ꯐꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯁꯨꯔꯌꯥꯅꯗꯤ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯁꯤꯗꯤ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯦ ꯆꯩ ꯆꯥꯔꯤꯕ ꯃꯤꯗꯨꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ, ꯐꯨꯔꯤꯕ ꯃꯤꯗꯨꯅ ꯅꯤꯡꯁꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯀꯥꯎꯗꯅꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯔꯥꯖꯨ ꯑꯃꯁꯨꯡ ꯁꯨꯔꯌꯥ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯑꯍꯥꯟꯕꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯩ꯫ ꯑꯩꯈꯣꯏꯅꯤ ꯑꯌꯨꯛꯇꯁꯨ ꯏꯁꯩ ꯁꯛꯏ, ꯅꯨꯡꯊꯤꯟꯗꯁꯨ ꯏꯁꯩ ꯁꯛꯏ, ꯅꯨꯃꯤꯗꯥꯡꯗꯁꯨ ꯏꯁꯩ ꯁꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨꯅ, ꯍꯜꯂꯣ, ꯑꯩ ꯅꯈꯣꯏ ꯏꯁꯩ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯃꯤ ꯅꯠꯇꯦ꯫ ꯅꯈꯣꯏꯅꯤ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯤ꯫ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯅ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄꯗꯒꯤ ꯀꯥꯏꯅꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯔꯌꯥꯁꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯁꯥꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯥꯔꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯂꯥꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯁꯨꯔꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯏꯁꯩ ꯁꯛꯄ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯋꯥꯔꯁꯥꯁꯨ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯑꯩꯁꯨ ꯑꯥꯔꯃꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯇꯥꯏꯝ ꯄꯥꯁꯅꯤ꯫ ꯃꯊꯪ ꯍꯞꯇꯥꯗ ꯑꯩꯁꯨ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯔꯨꯔꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯁꯨꯔꯌꯥꯁꯨ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗꯦ, ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕꯗꯧꯔꯦ, ꯄꯨꯔꯥ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯨꯏ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯈꯤ, ꯐꯣꯟꯁꯨ ꯑꯝꯇ ꯄꯥꯏꯈꯤꯗꯦ, ꯃꯦꯁꯦꯖꯁꯨ ꯑꯝꯇ ꯊꯥꯔꯛꯇꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯁꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
Madidi Warsasu Thon Saladuna Surya Gimalachang Amazon Surya Butim the Honarami Madura Suryana came to Harakan Haidunari Madura Warsasu Sankilatuna Ibanga Pivo Haidunari Duga I see the Yam Chambanapi Aduga Asu Yamba Stresse I can't do the Labang Maktabagini I know Munushi Adabo Masinangi profession in the Marilanity I need I future Gimatan the Nagi future Gimatan the Karakan Kankibani I need music as the Yaman of Japanese Aduga none of the music as in a Nagi hobby Aduga Nangi Tabakasina Armenia have a come for the gay. Are you Wakalona say, Taiwana Babidoviki? Maramadura, the middle to the inner one of Krim to Ham Davida in my form of Madrid Lakibani. Madura Suryana, Farine, Adura getting a cigarette with the Laliba. I know Munuchine Surya Hydra, Warsana Haraki. I know Mupami Adana Makwaini, Anjana Babidoviki, Amazon. I know Munuchi Adana, Suryana Mongon Harami. I will Mona Tatu Sakan Hadana, Suryana Haraki. Warsasu Tadulu had Rokumame, Amazon Makwaini, Yam Halauta Yam no Winarami. I assume upon was a summation with a cocoa and all have dory. Upon to say Haduna Surya had a key, Maduri Makwaini Halauta and to look at the woman of Madura. Warsana Surya the day. Surya, Masi Matanda Koikaga, what is the son of the Chongoni had the day? Sandra Rekaroge, Kon Sana Suya with the boy to help with the Madura. Objection Taragadi was it a sing to sing the Chendona by the Madarkaway. Karimatan Sendona Dusha Surya Nare. Maduri Warsanare. None of military that Tabato will have to say Aina except to Madame Lashuyam, the one of Kanki Adabo. A quick Amazon Quivavana, Nangasi military that Tabato will have to say Kanki Padaragade, Makusukari Hangani have to keep a town. Wahum will Tarabatam the Surya Sautuna, what's all the Chedunari? None of Ali Basali was singing say Tarabatam the day. Military that Tabato was say Aramatabto Gajamana Vimonine. I say army or had a me with him up Yana Yana Matim to Ribra. Mother was on us how the Vitam Katro had to happen with the Mudra. I shall Malati. Wakal in and Heraglipase. Farin in Kaga, I go Warish and Ragay, Vagad, so I go Warish and Ragatuga. Karigumba Maquina, I say Pound of Taragadi Kamatawa. Warsana among the southern bit of Harake, Tobu Suriana Southern Harry. Fare, I Makoy Warish and Ragay, Adobo Maquina. Yaru had to have with Taragadi Kamatawa, Wapam Tabamatanda. Warsana Harry, none of negative some Kalipsagarino. Malki Marimana Dukan, the Passion by Mongadra Warsana, none Kopaido in one the Yamanava, where they had to have a key. Adobo Suriana, again Haribasiki Pocom P. Why don't have a key? Yal the Hatter with the Yal Redra. I book out to why don't have a key. Wapam with the Tarab Madame Surya Yamas Rock key. Madidi Surganare. None of the home with the Mota Nangina party permission Pami Adobo. Nungtigi, I give bedroom the Chanopagiti and permission the Kali Kitabanatra. Wapam with the Tarab Matanda, Somakanda. Warsas Hoke Amazon. Mada de Leporo hadn't had a key. None of with the Nali Pisacino hadn't had a key. Wapam with the Tarab Matanda. Suryanare. Sounding with our goddess from the High Tavani. Say Chakatroibo. Madigi Mapam with the river possession of the Tuiba Hope with the gay. Makura the Mung the Changi, Madagidi, Mung the Changukana, High Head and Suryana, Makura the Jeremy, Madrigidi. Warsasus Hodana, Nana, Dumna, Agi Kura the Gambia head and heady. Nana Kura and Hadunabo, Among with the Puzato Werebro. According on the Ripsy, personally for one thing, Masila Machak Bakery Taka. Madigi Makura the Onchara Hare. I, meaning on Ganta Debra, Amutangang the Ganta from Toktabra. Mother Makura the Naso, Adutarganaka the Werib no had happen with the Mudra Mohana, Makura the Copon Tarame. Madidi Warsana, Nana Agi Kura the Kutaraba. Upon the Tarba Matamudra Suryanari. Masi upon was in Mamang the So Hana Pokrapani. Aduga Amu Puragana Katoraba. Madidi Nupanari. Nang Isakasi Nishing Libra, Madura Suryana, Nangana Sagato in a Matokuram and Nishing with Tripino. Nang Chopan and Watara had an Masi Wapamasi Road Pane. Aduga Nana and one the day. Gitter and Overagana Yan Tokibidai. Nanu got high gata when at the Muglegini. Mafum Tarbu Matamda, Warsanari. Agi Kurase, Agi Babachamani. Adu Nana, Agi Kuragi Makompaduna. Lal Hajagadamni Aduga, Akoi Bababu, Yana Bahagadamni. Madidi Suryanari, Masigino Pass, the Gathai Gatha with Rodrivni Aduga. Malki Mayamaduna, come my Torongani. Aduga Nana Malki Makompaduna Ibu, Lal Hajo Hadun Haribini. Yare, Masig Wapamasako Riare, Aduga, Aquini Kinersi, break up. Somnakanda, Warsadi Yamano Bahabito K. Madidi Sinasi President Laki, Madigi Mon, Razuda Herglivasi. Sario, Kanabaho could work singase, Nupin and Win Hobani, Aduga. Lotion but timing is in a cram Kandaloshel Habitaragade. Lupanala Manamna Tahalaga, Kanabasolution Dribani. Masisu Art Macalamani Hadun Haraki. Pare Puntare, Nasigi de Rochelle Seduga High Tenera Saduna, Rachus Torake, Amazon. I intendable Matamda, Puntrama to the Haduna, Surian Harapum Matamada, Taramakai Hadunari. Tasin Habitaragadi among the Mount Trama to Haramaga, Huna Taramakai Heraglipasi, Karigino had a mouse of Kandalehui. Masum Dodana, Surya Su, Biryani Chabalo, Matumda. Samudram upon the Kishor Mobile Pamina Dunare, Madura Kishona, now a lily bajaker to young Fatini had in Harry, upon the Turbo Matamda.
ꯃꯁꯤꯒꯤ ꯖꯒꯔ ꯑꯁꯤ ꯄꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯩꯗ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯎꯗꯨꯅ ꯂꯩꯔꯤꯅꯦ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯅ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯎꯔꯤꯕꯁꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇꯕꯨ ꯎꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯃꯁꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯗꯕ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯚꯔꯁꯥ ꯎꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯍꯥꯛꯁꯨ ꯚꯔꯁꯥ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯚꯔꯁꯥꯕꯨ ꯀꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯈꯟꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯚꯔꯁꯥꯕꯨ ꯀꯧꯖꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯔꯁꯥꯅꯁꯨ ꯃꯍꯥꯛꯄꯨ ꯎꯈꯤ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯔꯁꯥꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯔꯁꯥꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯕ ꯌꯥꯗꯕꯗꯒꯤ ꯀꯤꯁꯣꯔꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯃꯁꯨꯡ ꯚꯔꯁꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯦꯟꯋꯤꯆ ꯑꯃ ꯄꯨꯔꯛꯑꯝꯃꯤ ꯁꯦꯟꯋꯤꯆ ꯑꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯆꯤꯖ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯎꯗꯕꯅꯤ ꯅꯪꯅ ꯆꯤꯖ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯚꯔꯁꯥꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯔꯌꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯔꯁꯥꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯃꯗꯨꯗ ꯚꯔꯁꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯟꯆ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯚꯔꯁꯥꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯎꯕꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯎꯗ꯭ꯔꯤꯉꯩꯒꯤ ꯃꯤꯅꯤꯠ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯃꯁꯤꯒꯤ ꯋꯥꯁꯤꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯂꯣꯏꯅ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯚꯔꯁꯥꯅ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯀꯧꯕꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯁꯦ ꯊꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯚꯔꯁꯥꯅ ꯌꯥꯝꯅ ꯅꯣꯛꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯃꯥꯏꯅ ꯀꯧꯒꯅꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤꯅ ꯎꯗ꯭ꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯅ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯔꯁꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯊꯤꯅ ꯈꯟꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤꯒꯥꯁꯦ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯃꯗꯨꯗ ꯚꯔꯁꯥꯁꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯒꯤꯗꯤ ꯚꯔꯁꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯗꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯨꯔꯌꯥꯁꯨ ꯈꯪꯖꯔꯗꯨꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯔꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯒꯨꯝꯕ ꯑꯉꯥꯎꯕꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯔꯁꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯄꯗꯤ ꯂꯦꯞꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯚꯔꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯁꯤꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯏ ꯑꯃꯁꯨꯡ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩ ꯏꯁꯥꯒꯤꯁꯨ ꯀꯦꯔꯦꯛꯇꯔ ꯂꯩꯖꯩ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯚꯔꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯛꯑꯞ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯕ꯭ꯔꯦꯛꯑꯞ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯕ꯭ꯔꯦꯛꯑꯞ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯚꯔꯁꯥ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯚꯔꯁꯥ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯅ ꯄꯤꯔꯝꯕ ꯖꯦꯀꯦꯠ ꯑꯗꯨ ꯑꯩ ꯂꯤꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯅꯪ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯆꯠꯈꯤꯕꯗ ꯑꯩ ꯄꯥꯝꯗꯦ ꯇꯧꯕꯇꯕꯨ ꯚꯔꯁꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯒꯤ ꯁꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯗꯨ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯔꯨꯞ ꯑꯣꯏꯕꯁꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯦꯁꯇꯗꯤ ꯃꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯤ ꯀꯌꯥ ꯃꯔꯨꯝꯗꯤ ꯑꯍꯣꯡꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯥꯖꯔꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯁꯥꯎꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯆꯨꯝꯃꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯏꯒꯣꯅꯤꯅꯦ ꯐꯥꯔꯁꯠ ꯁ꯭ꯇꯦꯖ ꯑꯣꯐ ꯏꯒꯣ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯅꯥ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯒ ꯅꯪ ꯉꯁꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯊꯟꯗꯅꯤ ꯂꯩꯗꯣꯔꯤꯕꯁꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯆꯠꯂꯣ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯒꯣꯁꯤꯒ ꯂꯣꯏꯅꯅ ꯅꯪꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯅꯄꯨꯟꯁꯤꯗ ꯃꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯊꯟꯗꯅꯤ ꯅꯪꯅ ꯅꯔꯣꯝꯗꯣꯝ ꯍꯤꯡꯖꯗꯣꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯃꯥꯡꯗꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯥ ꯅꯣꯛꯊꯣꯔꯛꯏ ꯃꯗꯨ ꯑꯗꯨꯗ ꯃꯄꯥꯗꯨꯅ
Karigino Surya nang no livity. Kasulati haduna Surya no komi, Matuda, Surya, I want my monato. Karigumba session as a nana pound of Taragati Mapama Siri Kibagani. Aduga, Nana Karigumba Gianta the Taragaso and one Hambayagani. Tobudo, Madam Southern and one knock with the arrow. Surya so Paripari had Hare, Amsong Magata Piro had a key. Wapam the Tarabo Matam da Rajuna. Farene, Adu Taragati Nana no live to Karigino. Mother Surya Hare. Sarah no pay Madam Day. I know Kalabo could mock Chingado. I sing by the Netolak Payuani. Karino sing with Olive Sayat no father hangi. Surya Hare. Nanga is session the woman Matam da Nanga. Hang by about Topa what he were in Cameron Hangani. Aduga. Nanga personal topic down loud tribunatro. Masida personal or Sakari Hyderamapan Hangi. Madra. Surya Sus Houtanari. Masida person of the Bakari Yaviki. Nanga Agi Madam Dalwin Hangi Vanatra. Nanga Gila Neribumari say Nang Nasana Hangi Bani. Aduga. Nang Nasamana Hanglibu Hangsangasi upon Matadro. Masi Agi Tony Hyderamapan Harry. Madra. Surya Muhari. Farine Sar I know one of Kofam Dam Hangine. I love Storiga Nangisang Kay Melini. I will know I file as a parable Matung the Agimaram in the Kalabani. Adu Karikano Wasugumna talk to the deputy. Madura Mapadun had a Masi procedure had to have a key. Madura Suryanare, Masi procedure nati. Masiri Nangi personal loiba satisfaction found a bit on the Torivanatro. Nang the pound livasi, Aina Aichin Maktagi, Aina Kaya mighty with Hauto Kipla Aduga Isemi or the heavy bones in a scene on Tamatamda, Nang the Taragano is a basinatro. Madam Dio, Nanga, Nangina Punsidan, me Kudimaxi Nanga, when you reject Okibani Adobo. Nangi Punsidak, Ihanahan boy and Nang will reject me to the Aine. Adu Masita Matam Nang, Wakaliam no Wajata Vanatra. Young Waduga Igil activasi. Nangi soil also had an Armina Tarklibani. Aduguma Pomasida in the Laduna. Nangi personal satisfaction sing at the Pirivanatra. Madri Mapana Makatari. Nang only Saliba Wafum sing Asida. Nangi Igodo. Pazan Uba Fangle. Madri Surya Suyam Nangana Mangonere. Igoba. Fare. Nangasai Wanda ASA. Fast stage of Igo delay habitane. Adu Nangi last stage the Nilay. Nangi Igo Kolesi Yamudra. I got Unadavasi Yama Quirabani. Aduga, I see Nangina Chanapani, Nangina Chanapas and Sahitara, Matunga Lapama Tamasida, Nangina Chanapab, Ubamatam, Nan Harangi the Hydratana, come down with Koli Hydra Hungary later than I be the how are you Hydra Hungary later than Nanga? Who are you Hydra Hungry Banine? Mipukudimon the Nangasi Yamna Fawa, Ramakrishna Rajuni Hydra Columbia, Adubo, I give me the Nang, Madunati, Yam Chamba Mapamani, Nandi Yam ordinary Mapani Hydra K, of Maturba Matamda Rajuna, Fare. Alutag Nankanano. Masiana, Mapa Moin and one honeyplay. Madi de Mapa Nele. Surya no Mapamas Resecuba Matamadra Iron Nambo, Amuhan and Nichum Babito Kide. Masiga in Homra, Iron Nambo Sumbam the Babito K. I yield home was a yam among when you met on the honke, Aduga Aina among Pumpkide. Nang say in a pound of Pokipnate, sweet in a poke by one. Mapa you from Mataro Matamda, Somak and the Surya, saw whether or not Ragana, Karikanka have seen Mahagi and Takide. Karikumba Ramakrishna Rajuna. Karigumba Chanapa Ramakrishna Raju Popa Pamutaragadi, Polam with Avni, Nang Polamoy. Masin Talif and Nasana Gantar Nangase, unwanted childne, Nangumanga Chidine, Sangsar Sidane, Polamoy with the Pokivani. Madrid Surya Sus Home him in Kiduna, Alu Taragadi. Nang Ivokana Popio Hebagi. Wapum said Mahana Mahum the labor position to have a horke. I don't know when I ever popi the Bayadi Hydra Hakiro. Kariguman Angang Pam the Taragadi, medical protection legacy in a Yadabro. Lalikiam Pare Educa Busky Manida, Nirotki embraced the Vimiam singer to Suying the Bro. Masibu psychologist Neka Hydromana, Sigana Puto to the Chamgate of Matamada, Mapana Nang Mapoma to the Tapuero had in a key. I took any Nanka of Heaven Hydromapa, Mahana, Sankaladuna Mapamadra, Churup Chamdun Lerme. Madigdi, Surya and Mongols Horden Harry. Mingwan advice speaking among the ne, Nang Sunan, Kaladinum Zalaga, Lang Tukso. Psychologist can Hydromouse Mapamatole. Mau Mapamadung Hawk told Clubamatung the Calabamatung Mau. Mapagman chunky. Mons to know Mapal Herpes, Carib Nang Sakipto. I see Nangi Wakalonda, Nang I was only Shinki to Hapnetro. I see Nangi Punsiki Sarumani Hapsin and Carl Malini. None only with Singado, Namtang Otani. Young Wayne Mapomas Lautuna, I see Nangina Chanapani Hydra Mayam the Hypertaragadi. Nangna Suyam the Queen, Tanjuru Jet Miam sing a Siluna Mal and Hydra Calipinatra. Nangi Satrasing I see Nangina Chanapani Hydra Calapam Matamada. Nang like Ivan and Gadapa Singado, Madu Sarukso Amani Ase. Nagi Punsiki quality failure to any Aduga. I give Manati Abo Tam up and Katani Makimabuka, Pudun Service Adobo, Nangati Abo, so he couldn't let now, Nango Wakal on the Pudun Lakimanatra. I be the Adumaki to Lakimanatro, Madi Rajunare, Jame, Nanaharido, Nangi Polomasedum Town Lakibani, Adobo, Polomaset Hadaba Matamio, Hadra Mala, Mohoi University do you hold a Satra Kodimak Luinakoke,
ꯃꯈꯣꯏꯒꯤ ꯐꯦꯀꯜꯇꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯄꯣꯗꯤꯌꯝꯗ ꯂꯦꯞꯂꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅꯗꯤ ꯁꯨꯔꯤꯌꯥ ꯑꯁꯤ ꯁꯣꯜꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯝꯗꯒꯤ ꯁꯥꯏꯟ ꯑꯃꯈꯛꯇꯪ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯀꯤꯁꯣꯔꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯨꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯐꯔꯦ ꯀꯩꯅꯣꯝꯒ ꯍꯥꯏꯒꯦꯗꯤ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯍꯣꯡꯕ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯗꯒꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩꯁꯨ ꯁꯦꯝꯗꯣꯛꯑꯦꯗꯅ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯤ ꯄꯣꯠꯂꯨꯝ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯗꯤ ꯃꯤ ꯀꯌꯥ ꯃꯔꯨꯝꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯪ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯑꯩꯕꯨ ꯁꯥꯔꯇꯤꯐꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯗꯤ ꯅꯔꯤꯟꯕꯨ ꯐꯩꯅꯥꯝ ꯂꯩꯔꯤꯅꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦꯅꯦ ꯀꯥꯏ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯜ ꯈꯤꯡꯉꯦ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯧꯔꯦ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯂꯤꯡꯁ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯐꯤꯂꯤꯡ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛ ꯍꯥꯏꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯨꯝꯅꯇꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯨ ꯈꯛꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯥꯔꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯕꯣꯔꯗꯔꯗ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝꯅꯇꯒꯤ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯨ ꯌꯥꯎꯗꯅ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯁꯥꯏꯟ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯕꯣꯔꯗꯔ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯡꯒꯗꯕ ꯈꯨꯠ ꯑꯗꯣ ꯑꯩꯗꯤ ꯊꯤꯗꯣꯛꯑꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯈꯨꯠ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯥꯔꯕ꯭ꯔꯥ ꯐꯔꯦ ꯅꯪꯁꯨ ꯁꯥꯏꯟ ꯇꯧꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯃꯗꯨꯅ ꯁꯨꯔꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯤꯌꯣꯝ ꯆꯨꯝꯕ ꯋꯥꯍꯪ ꯑꯝꯇ ꯍꯪꯈꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯀꯦꯕꯤꯟꯗ ꯀꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯌꯥꯝ ꯊꯤꯅ ꯍꯤꯡꯉꯛꯈꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯅꯩꯅꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯑꯃꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯥꯇꯩ ꯆꯥꯕ ꯋꯥꯍꯪ ꯈꯔ ꯍꯪꯉꯨ ꯅꯠꯇ꯭ꯔꯒꯅ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧ ꯇꯥꯔꯒꯗꯤ ꯁꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯅꯨꯃꯤꯠ 12ꯅꯤ ꯍꯥꯏꯕꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯇꯥꯝꯗꯁꯨ ꯂꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯩꯅꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯀꯦꯁ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯅ ꯂꯩꯅꯕꯒꯤ ꯇꯥꯛꯁ ꯑꯁꯤ ꯄꯤꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯃꯍꯥꯛꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯥꯏꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ 12ꯅꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯥꯎꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝꯅ ꯄ꯭ꯔꯨꯞ ꯇꯧ ꯅꯪ ꯁꯨꯔꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯥꯎꯕ ꯅꯠꯇꯦ ꯁꯣꯜꯖꯔꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯇꯥꯛꯀꯗꯕꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔꯗ ꯆꯠꯄꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤꯕ ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯟꯒꯗꯕꯅꯤ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯦ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯕ ꯁꯣꯏ ꯑꯗꯨ ꯇꯧꯒꯦ ꯑꯃꯈꯛꯇ ꯅꯠꯇꯦ 100 ꯇꯧꯒꯦ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯨꯔꯌꯥꯁꯨ ꯐꯩꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯡꯈꯤꯕꯁꯤ ꯃꯥꯡꯉꯝꯃꯣꯏ ꯄꯥꯂꯦ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯑꯗꯨꯒ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯇꯥꯛꯁ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯇꯧꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯅꯪꯒꯤ ꯁꯥꯇ꯭ꯔꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯁꯤ ꯅꯁꯥꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯍꯟꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯨ ꯂꯧꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯍꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ